Manipur ki tampak ki police station taruk na konba mapham singda center na Nouna district area Laothorakkhiba adu Handoknaba state Leingak na center da Taksinkhre hiram masiga mari lainina Manipur Leingak ki joint secretary home Dr. Mayangbambido na khutyek biduna Ministry of Home Affairs ke secretary da ayi bichirol amalan katkre Manipur Leingak ki joint secretary home Dr. Mayangbambido ki chirol aduna hai tha asigi taraga mari da central Leingak na notification ama thokduna state asigi police station taruk Sekmai, Lamsang, Lamlai, Juribam, Leimakong, Amadi, Moirang Police Station, Konba Mapham Singda, Afaspan 1956 Tamduna, Mapham Sing Ase District Area ni Haina, Laothorakkhiba Asiga Mariga Lainana. Tha asigi tara mga da fam kiba state cabinet na kut na khanakre state cabinet mi fam na police station taruk na konba mapham sing asida district area Laothoraknaba state center Leingak ta Taksinkhre amata oina warep laukibani maram asina miyam gi yengduna tha asigi tara mari da central Leingak na thokiba notice ado handokpiu haina cherol asina makha tari